Ngasi NUMITYUNGBA matung pung amarom TARAKPA ADUWAIDA MOIRANG Municipal Council gi manung CHANNA High CANAL LEIBA Okshongbung Khunou Da Mei Chakhatlakpadagi Meeyam Meepainare Okshongbung Khunou hairiba mafam ase hauzik lamdam asida thokliba irang asina maram oiraga red zone oina leiriba mafam nei mafam asida maitegi yum kya amasu leiribani Mei Chakhatlakliba mafam asi Central Force sengna ngak senduna leibani irang asina maram oiraga mafam asida leiramba maitei sengdi lanjena kiduna hauzik mafam asida maitei mata leitrabani Okshongbung Khunou gi akoibada kuki khul kya leirabasu hauzikti mafam asida kuki furukki miyoi sing leibagi mami ukhidrabani Mei adu matau karamna hokibano haibagi chap chana khangba ngamdri mafam aduda mathok tawduna leiriba Central Force Moirang Police amadi Moirang Fire Station gi apunba team amana Mei kanbagi thabak akan mongda chathari thawdok aduna maram oiraga hauzik fawbada kya yamna amang ata thokhan khrabagi haibagi chap chaba reporting hauzik fawgi oina phangba ngamdri